Assam Rifles na Kunja Mari Fabadagi Bele Chairman Police to Bokatri, Misam Nihaiduna, Haurakhiba Singa Muknakhre Nongmei Kapkhre. Ngaranung Tilpung Mangarum Tarakpara Urkhul District ki Hungpung Kuldagi Kunja Mari bo Assam Rifles ki Khutpu Amana Faduna Mokogi bullet kari the Hapsinduna, Punana Bohona para Kunja Mari Esti Misamni, Paba Yaroi Heduna Masingam Labu Kunja Pisina, Maira Paiduna Trolaga, AR Garis and question do not Hamakudigi, Nakal Anigi Marak Sound Monkri, Maira Pibis in the Kunja Mari bu Paraga Punana Ba, Tong Haliba, bulletproof Gari, Adubu question do not Hamaga. Makoi misamni paduna pubu yaroi haiduna akan mamong da ating mapiraki yamlaba miya madu lakshinduna control tawna bo honarakpada Assam Rifles na Nongmei maru khara phawba nongthakta kapki AR na Miyoi mari adubu pharaga purakpagi lambida litan PS ki manung sanba laingang sing yaurakpada amung hana masing yamlaba miyamna thattuna thamki mafam asida si AR na Nongmei maru kullom kaptuna miyambu lakshana bonaki Amaramna AR na phaduna pukiba Miyoi sing asi misamni hairaduna Hungpung Village Administrative Council ki Chairman Ringrai Kuina complainant oidun Urkhul Police Station na complaint report ama file thokri report asi ki matungina phakriba khunja sing asi Hungpung Kuldagi ngaktani makhoi gi mamingna Emung kapai simre se kunganipan apopole kidraba zi mixo kapai simre somi soksi se kuntraganipan apokpa masang ta sukri hungrai the kasomba se kuntragatre apokpa noiba kasomba masum koirami KSB se kuntragatru apokpa nalba KSB kaugari Bele Chairman ki wakat asi Urkhul PS na official on receipt tawkibaga loinana PS asigi General Diary number 16 Urkhul PS ki makada entry tawkre hadi panba yabadi tha asigi tarukta sangsak post ki 40 AR gi khutpu amana nungsang khongni ambush taruktun AR gi warrant officer Balram amasu halbidar driver amant laikhitabani thagdu asigi matungdagi AR na box na sena ba Miyoi faganaba akan mathabuk lokhalakibani Bakoina Paribu Kunja Mari Shidi, Misam Nimasu, Labuka Tabak Suringa, Maram Amata Pidana, Pazin Kivani Hanesu, Hungpung Kulgi Kunjashan Akan Mamonga, Yaning the Bafundorakli Atopapomna, Emung Amagi Miyoi Siraga Leramdi, Tripuragi South Tripura District Labor Emung Amagi Miyoi Mayum the Siduna Leramdi, Miyoi Matai Manau, Sankar Satraborti say Fugamanga Amadi. Sabi Satraboti say Nifugamapan Masumakogi Masanupa Atomba Krishna Satraboti say Kungatreni Police na Fongdoki Vida Sankaramasum Sabis Satraboti Yumgi Kamada Tangpum Kagaloinana Ina Pungangang Saitun Siramki Amasum Mokogi Masanupa Atomba Krishna Satraboti na Yumgi Seling Fena Maritarian Siramki Taudo si Matai Manaushiki Masanupa Ahal Mithun Satraboti na Nahan numitang ating bada yum dahalakpada yumgi thong thonau punamuk lunsinduna lairambadagi police ta pau piduna police ki team na thong thugaiduna sangsilubada thengnarakibani hauzik phawbada Miyoi amata phaba laitri hari Prime Minister Narendra Modi ki sei taragani thoki lengak ta ahanbu on education minister resign tokri CJP ki protest lusinkri Prime Minister Narendra Modi ki sei taragani thoki lengak ta ahan boina minister ama resign tokri education minister Dharmendra Pradhan Narendra Modi ki yamna afaba mari leiba minister amani Dharmendra Pradhan ne hek resign tokibaga New Delhi da numit kuntraga taruk sukna satharakhiba Cockroach Janata Party CJP ki protest su garang lusinkri Panmaya Badilevasi ki mapam kyadi ki lakpa mahiroi singyauna CJP na lusinglaga satharaki pa jantar mantra ki protest do demand ahum education minister Dharmendra Pradhan resign togadamni iyo usida saruk yari ba mahiroi singi matakta pan ki pa case punamak handokadabani amadi NET exam da victim ohauraba singda lupa crore amamam pigadabani haiba demand singa do lenga kayana ba purakpadagi khongjunga do handokibani Khongjang adu saruk yakiba mahiroi singna harau nungai ba phungtoktuna kholau kya laubaga loinana national anthem janagana su sakhi NET exam da question paper leak oibadagi suicide tokiba mahiroi singi damakta su minute nit leptuna awaba phungtokhi hari
Education Minister Dharmendra Pradhan resign tokibagi pau malemgi media singna tuan heading loinana BBC na Narendra Modi gi lengak mahiroi singi mamangda maru lukthakre amadi guardian dana Modi gi lengak ki sei taragani thuigi manungda ahan boina miyamgi pressure da minister ama resign tokre haiba mingthonduna pau phongthaki loinana New York Times CNN Al Jazeera amadi Don singma malemgi maming leiraba media housing nasu top stories ta pukhatuna pau phone khieri ningsingba yabadi education minister Dharmendra Pradhan ahanbada mahiroi sing ihodubu thoina lumna laronda bani magna social media da opposition party singna mahiroi sing bulana sisinaduna irang thona na basin bani haina maral siki busul lekrabani masidana tan iho horiba mahiroi singbu terrorist ki B team amani haina su phungtokibani Dharmendra Pradhan resign to Krabamatung CJP gi iho loisin Krabasu mahiroi sing iho amuhana kan khalak pasiyana lady loinana Dharmendra Pradhan resign to Kibas Narendra Modi government ki oinasu asoba maithiba mu oina launari Narendra Modi gi political gi career da iho na maram oiraga pressure da magna hana lokhiba phirep tarai no hong lusingba amasu oikidi hari Bengaluru da leiba Azim Premji University ki report amagi matung ina India hari balaiba si malem goina khwairi gi na hayam na leiba leibak sing gi manungda makok thung balaiba mani leiba asida sei kunga pandagi na kunthraga taruk phaw gi manungda leiba na hapuna crore kunthraga taruk lomlai sei kunga manga natraga na masidagi sahi hanthaba graduate pass loiraba na ha sadan ni phurom thabak phangdana leiri loinana sai kundagi na kunga mapan phawbada lebana ha singsu sada kullom thabak phangdri leiba asida khwaidi gi hena maroi issue am hairagadi lairik tamba mapung phana loiraga thabak phangdana leiriwa asini hari nakala marom da education minister Dharmendra Pradhan iba resignation gi letter aduna magna sai ni phurom asi mahiroi oza amadi education gi mari leina thabak thoram singda kathokpa magaloina thabak tawtuna lakibani matam punamakta leiba asigi naha singbu awang pathakta pukhana hona khi amadi leiba asigi naha singbu ikai khumnaduna lakhibani maramdi leiba asigi naha sing khaktana leiba asibu awang pathakta pukhatpa ngamgani haibina singbu wafam kya thamkhieri haujiksu demand ani pigadaba watli Rahul opposition party ki lusingbu Rahul Gandhi na leiba asigi naha singbu thagatpa phongtokpaga loinana haujiksu Narendra Modi ki lengana demand ani pigadaba watli haina phongtorakri Education Minister Dharmendra Pradhan phamthadokiba si leiba asigi education system bu hena phana na bigi aphaba khongtha amani adubo haujiksu Narendra Modi gi lengana leiba asigi mahiroi singda demand ani pidana leiri atuba matamda Narendra Modi na leiba asigi mahiroi singbu ikai khumnabaga loinana mahiroi singda lan kri haijagadabani aduga mahiroi singi mathakta hingsa satakiba mara leiba miyoi singi mathakta action lokhatgadabani haina su phongdorakri Narendra Modi gi lenga sin leiba asigi lomi sing amasung sinmi sing laita lairaba miyoi singbu namthaduna thambiri maramaduna Narendra Modi na lusing belenga si leiba asida lehendanaba mat lehendaba mathok tare haina su Rahul Gandhi na phongdokri Panmayabadi NEET exam ki question paper leak oikiba adugi matangda mahiroi singna sathaduna lakhiba ihok singda mahiroi singbu mapung phana sawatpaga loinana Rahul Gandhi na Narendra Modi gi lenga pu target toraduna asobu moral kya siduna lakhibani heri blockade ki mingda singda taba travel nataba miyoi phubu saiba lephallu kotu singi district singda khundari ba travel nataba phurup singda blockade ki mingda phubu saiba harassment tawa masum extortion tawpa condemn tawi mari leinabana miyeng sangbi yu haina committee on tribal unity kotuna thadorakpa sirola mana phongdorakli sirola sina hai Manipur maru oina Kangpokpi district ki mapam khrada kauriba inter district economic blockade ki marumda district asida khundari ba travel nataba phurup singbu tamthina phubu saibi ki thaudok kya leptna thokli asiguma thaudok sing asida Manipur amasum India lengana miyeng sangsinduna blockade tawriba group singna sathariba ka henma thabak thoram sing asi lephalu amarumda sathariba blockade asina kuki khaktana tana Gurkha Bihari amasum atopa furkoya gi miyoi kyasu awaba nanglibani haina sirola duna phongdokli panmayai sirola sina palakliba social media da namdilong kuki singi posai puramani haiba miyoi kya phu sai bigi video viral oirakhiba laikhrabani Irang sakthohan bigi matangda Konrad
Myanmar gi illegal immigrants sing asauba maram ama oihali Manipur gi irang asi hena saktokhanbada yumlon nariba Myanmar gi miyoi kyana kanglon kaina international border lansinduna sangsilakpa sina su asauba maram ama oihali haina National People Party NPP gi National President Konat ke sangmana phongdokri wapam sing narang Imphal gi Palace Compound liba Manipur State Film Development Society MSFDS ki auditorium da NPP Manipur State Union singduna pangdokiba NPP gi annual convention da phongdokibani namini gi khongjate irai numite Imphal thungduna Meetei-kuki da Marshland da NPP Manipur State Union ki office building sangakraba matung ngarang MSFDS ki auditorium da pangdokiba NPP gi annual convention aduda Konat ke sangman hai Mapalam digi kanglon kaina sangsilakpa singa sina laiba asigi national security amasum yellow missing da asabu sai thinga mapiri asiguma issue asi langang na hai singna mayung na basangi haina palladuna laiba asigi national security asi hiram amataga compromise tobu yabanati Manipur da hauji thengnariba awabasi NPP na Manipur miyam gi interest ta sapsana sarug yaduna thengnagani NPP na Manipur yauna North East ki miyam gi interest sokadaba thabakak toroi North East miyam gi interest NPP na thabak tawgane ki mikal matungda miyam na party asida pirakpa mandate adugi matungina mara setpa lainga amal lehnanaba post poll alliance ki wore kon lepkani haina sumang phongdoki IDP singna thingna khiriba khudong sadaba kya si party na hanadagi hauna yamna lumna lawduna lakli haina wapam thamladuna center da party ki mekedi gi hanadagi hauna wapam kya phukatuna lakli makata na sepukat kigeni center amasum state laingak na IDP sing issue si lusinana ba kana hotna ribana lakli ba taragu humdo issue ba assembly election mamangda IDP sing asi makoi masa masa gi mayumda hanjin hanma ngamgani haibigi thazbali haibu wapam tamki mangna hai Manipur gi integrity da makhalamati gi compromise khak toroi NPP na atopa party ga puna lengak paminara basu miyam gi interest sokada bathabak pekhalak lavadi madugi mayok ta party isina laikani Lakaduriba Tarahumdo Suba Manipur Legislative Assembly Mikhalda Party Isina single largest party oina Mai Paknava Hodagani. Pre-poll alliance Taureki Miyam NPP de Sakti Sinaduna Manipura Anova Awan Balengak Sasanama Purana Bohotna Minasi Haina Paladuna Lamdamasigi identity Amasung culture Ngaktuna Miyamgi Aning Apamagi Matungina NPP na Tabak Tona Bohonagani. Manipur hauzik thokliba issue sing asi NPP na ningthina khangyaki Manipur gi irang amasu issue sing asi NPP na yamna lumna lawi haiba wapam thamladuna Manipur gi miyamna state asida anauba lenga ama laktuna anauba ahongba lengak sesan ama purakpa pami Manipur miyam gi aningba apam ihul khangna NPP gi Manipur gi miyam ga puna satmina ba honagani Manipur miyam gi apam ba du phongna ba masum men khatna ba hona ba NPP na hona ba miyam na support to biu haiba wapam phongdoki makna hai Manipur hausu mayu nari bisu si tarai tarai banati oiriba Manipur gi phiba masida khongthang ama hek soibda hena phibam suksin ki kadari bani hausu thokliba Manipur gi issue sing asi thengna bada miyam na tare tara thokna ningthina khana nainaraga thabak paikhat pegi tangai padabal li haiba wapam phongdoladu makna hai Manipur gi law and order gi phibam phakat hanana ba masu makhata na pamdaba thoktok thoktana ba group na lengana lakshin ma mathoktai lamdam asigi identity amasung culture haibasi isana ngaksakadabani atopa kanana su ngaklaga ngakpigadaba nati henus laklaga ngakpigadaba nati ba wapum yauna phongdoki Myanmar junta na Northern Kachin State lanmi amasung kusuklai sing thajangkhri Myanmar gi lengak pairak liba military junta gi lanmi sing na Kachin State ki awang thangba sarukta maithi dona khongpham handorappa yabagi phipam lakpadagi lengak ki maikei gi lanmi sani rom yauna kusuklai sing amasum reinforce tawnabagi mathau taba polam sing thajangkhri hari Truck taruki kanboy amada lanmi sing amasung kusuklai sing asi awang thangba Kachin State ki Khonglanpu Township tamna thasigi tarakatreti hoduna thajinkhibani kanboy sida Myanmar gi Putau Township ta leiba nifuga taruk infantry battalion IB 46 ki lanmi sing yauri truck taruk asigi manungda marida lanmi sing tonghalaga lemhoriba anidana yamlabu kusuklai sing drone sing amasum lanmi sing sara thana polam sing hapkhiyari Panmayabadi thasigi taradagi nahonana military lenga ki mayukta lan horak liba Kachin Independence Army ki IA na lusingba sungshinab lahulup singi marakta military junta ga akan balan sokna rakhibani
ꯂꯥꯟꯐꯝꯁꯤꯡ ꯑꯁꯤꯗ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯃꯥꯏꯊꯤꯕꯒꯤ ꯐꯤꯚꯝ ꯂꯥꯛꯄꯗꯒꯤ ꯑꯈꯟꯅꯕ ꯀꯟꯚꯣꯏ ꯑꯁꯤ ꯖꯨꯟꯇꯥ ꯂꯩꯉꯥꯛꯅ ꯊꯥꯖꯤꯟꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯆꯍꯤ ꯑꯍꯨꯝ ꯍꯦꯜꯂꯛꯂꯕ ꯂꯝꯗꯝꯁꯤꯒꯤ ꯏꯔꯥꯡ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕ ꯈꯣꯡꯖꯪ ꯂꯥꯛꯂꯕꯗꯤ ꯃꯣꯗꯤ ꯐꯥꯎꯕ ꯔꯤꯖꯥꯏꯟ ꯇꯧꯒꯅꯤ ꯃꯍꯦꯁꯣꯔ ꯊꯅꯥꯎꯖꯝ꯫ ꯆꯍꯤ ꯑꯍꯨꯝ ꯍꯦꯜꯂꯛꯂꯕ ꯂꯝꯗꯝꯁꯤꯒꯤ ꯏꯔꯥꯡ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕ ꯈꯣꯡꯖꯪ ꯑꯃꯗꯤ ꯈꯣꯜꯂꯥꯎ ꯂꯥꯛꯂꯒꯗꯤ ꯃꯣꯗꯤ ꯐꯥꯎꯕ ꯔꯤꯖꯥꯏꯟ ꯇꯧꯒꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕꯒꯤ ꯈꯣꯡꯖꯪꯅ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯄꯥꯔꯇꯤꯒꯤ ꯋꯥꯐꯝ ꯇꯣꯉꯥꯟꯅ ꯊꯝꯂꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯧꯃꯤꯟꯅꯕ ꯆꯪꯏ ꯍꯥꯏꯅ RPI ꯑꯊꯧꯋꯥꯂꯤꯒꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯍꯦꯁꯣꯔ ꯊꯅꯥꯎꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯤ꯫ ꯋꯥꯐꯝ ꯑꯁꯤ ꯉꯔꯥꯡ ꯗꯣꯛꯇꯔ ꯄꯤꯇꯔ ꯂꯩꯁ꯭ꯔꯝꯅ ꯗꯣꯛꯇꯔ ꯑꯣꯐ ꯐꯤꯂꯣꯁꯣꯐꯤ PhD ꯐꯪꯂꯛꯄꯗ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯇꯔꯥꯝꯅ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯉꯅꯥꯄꯤꯊꯣꯡ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕꯗ ꯑꯊꯣꯏꯕ ꯃꯤꯊꯨꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯊꯧꯔꯝꯁꯤꯗ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯏꯗꯨꯀꯦꯁꯟꯒꯤ ꯍꯥꯟꯅꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯁꯨꯡ ꯆꯤꯌꯔꯃꯦꯟ ꯗꯣꯛꯇꯔ ꯍꯥꯃꯣꯝ ꯅꯕꯆꯟꯗ꯭ꯔꯅ ꯊꯧꯔꯝ ꯃꯄꯨ, ꯏꯝꯐꯥꯜ ꯀꯣꯂꯦꯖꯀꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯣꯏꯔꯝꯕ ꯍꯩꯁ ꯔꯃꯦꯁ ꯆꯟꯗ꯭ꯔ, ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯀꯦꯃꯦꯁꯇ꯭ꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯄ꯭ꯔꯣꯐꯦꯁꯔ W ꯔꯥꯃꯦꯁ꯭ꯋꯔ, ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯚꯦꯇꯤꯅꯔꯤ ꯑꯦꯟ ꯑꯦꯅꯤꯃꯦꯜ ꯍꯁꯕꯦꯟꯗꯔꯤꯒꯤ ꯍꯥꯟꯅꯒꯤ ꯗꯥꯏꯔꯦꯛꯇꯔ TS ꯖꯤꯕꯟ, ꯏꯁꯇꯦꯠ ꯀꯂꯥ ꯑꯦꯀꯥꯗꯦꯃꯤ ꯑꯦꯋꯥꯔꯗꯤ S ꯀꯦꯁꯣꯔꯥꯝ ꯑꯃꯗꯤ ꯔꯤꯇꯤꯌꯔꯗ ꯇꯦꯛꯁꯦꯁꯟ ꯑꯣꯐꯤꯁꯥꯔ KS ꯃꯣꯍꯣꯔꯤꯅ ꯑꯈꯟꯅꯕ ꯃꯤꯊꯨꯡꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯍꯦꯁꯣꯔ ꯊꯅꯥꯎꯖꯝ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ NEET ꯑꯦꯛꯖꯥꯝꯒꯤ ꯀꯣꯏꯁꯟ ꯂꯤꯛ ꯑꯣꯏꯕꯒꯤ ꯏꯍꯧꯁꯤ ꯑꯄꯨꯟꯕꯒꯤ ꯏꯍꯧꯅꯤ, ꯃꯁꯤꯗ BJPꯒꯤ ꯃꯆꯥ ꯃꯁꯨꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯏꯍꯧꯅ ꯀꯟꯕꯅꯤꯅ ꯉꯁꯤꯗꯤ ꯂꯩꯉꯥꯛꯁꯤꯒꯤ ꯌꯨꯅꯤꯌꯟ ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯙꯔꯃꯦꯟꯗ꯭ꯔ ꯄ꯭ꯔꯙꯥꯟ ꯔꯤꯖꯥꯏꯟ ꯇꯧꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯂꯝꯗꯝꯁꯤꯒꯤ ꯆꯍꯤ ꯑꯍꯨꯝ ꯍꯦꯜꯂꯛꯂꯕ ꯂꯥꯟ, ꯃꯤꯌꯥꯊꯤꯅ ꯍꯥꯠꯂꯤꯕ ꯌꯨꯝꯃꯩ ꯊꯥꯔꯤꯕ ꯂꯝꯕꯤ ꯆꯠꯄ ꯌꯥꯗ꯭ꯔꯤꯕ ꯀꯌꯥꯁꯤꯗꯤ ꯑꯆꯨꯝꯕ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯤꯌꯥꯝ ꯄꯨꯟꯒꯦ ꯇꯧꯔꯛꯄꯗ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯗꯤꯚꯥꯏꯗ ꯑꯦꯟ ꯔꯨꯜ ꯁꯥꯟꯅꯗꯨꯅ ꯄꯨꯜꯍꯟꯕ ꯉꯝꯗ꯭ꯔꯤ꯫ ꯃꯅꯤꯄꯨꯔꯒꯤꯗꯃꯛ ꯈꯟꯗꯨꯅ ꯃꯤꯌꯥꯝ ꯄꯨꯟꯅꯕ ꯍꯣꯠꯅꯕꯗ ꯄꯥꯔꯇꯤꯒꯤ ꯋꯥꯐꯝ ꯇꯣꯉꯥꯟꯅ ꯊꯝꯂꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯧꯃꯤꯟꯅꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯗ ꯃꯣꯗꯤ ꯐꯥꯎꯕ ꯔꯤꯖꯥꯏꯟ ꯇꯧꯒꯅꯤ ꯍꯥꯏꯈꯤ꯫ ꯃꯍꯩꯔꯣꯏ ꯍꯥꯏꯕꯁꯤ ꯇꯨꯡꯒꯤ ꯌꯨꯝꯕꯨꯔꯦꯜ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯏꯗꯨꯀꯦꯁꯟꯗ ꯁꯦꯜ ꯊꯥꯗꯕ ꯍꯥꯏꯕꯁꯤ ꯇꯨꯡꯒꯤ ꯌꯨꯝꯕꯤ ꯁꯦꯝꯒꯠꯄꯅꯤ꯫ ꯍꯣꯠꯅꯕ ꯌꯥꯎꯗꯅ ꯍꯦꯛꯇꯃꯛ ꯇꯔꯥꯏꯅ ꯗꯣꯛꯇꯔꯦꯠ ꯐꯪꯂꯛꯀꯗꯕ ꯅꯠꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯔꯛꯂꯤꯕ ꯈꯨꯟꯅꯥꯏꯁꯤꯒꯤ ꯑꯉꯥꯡꯁꯤꯡꯅ ꯑꯐꯕꯁꯤꯡꯒꯤ ꯃꯇꯧ ꯇꯝꯗꯨꯅ ꯃꯈꯣꯏꯒꯤ ꯈꯨꯗꯨꯡ ꯏꯟꯅꯕ ꯍꯣꯠꯅꯁꯤ꯫ ꯍꯣꯠꯅꯕꯕꯨ ꯂꯦꯞꯇ꯭ꯔꯕꯗꯤ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯆꯥꯡꯗꯝꯅꯕ ꯀꯌꯥ ꯌꯥꯎꯕ ꯉꯝꯒꯅꯤ꯫ ꯇꯦꯟꯇꯛꯅ ꯁꯨꯝꯅ ꯃꯌꯥꯝꯗ ꯊꯝꯖꯒꯦ, ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ꯫ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ꯫